पामुरांगनी मांग की बंग दो ताती दावे ने तो क्यों दो हाथी की बंग दो नशी की सुमाई ने फजन कोक्सर दो वाली सालगा लंबी पीबी रबके दे हिंगांगनी अपुन बाकन में मणिपुर में ये बगी पुंसी ओपा सीमा नहीं वाथो कमा हौबा नाई लोई बनाई हौरगा सुम लोशंदन लेबा वाथो कमा पृथ्वी दे लेते वाथो कमा लेरदे दी मदु लोशन को होनबा हाइबसी लोशन ला पाइम मसाना ताबनी मरम दी बगी पुंसीना ओबला दा सीबुगुना Unlf acting chairman amadi general secretary na struggle sing am grip hoina thambi grade isama journalist amoina state na firpa amoina mayam sentiment manipur ki praja ki sentiment aduga mayum thadoga kulai pairga jangal dulen khaba लेलुर मयाम नि वाखलोन नहिना जबा अमनि यामना मरुओइबा ताकत खरदा मरुओइबा नियोइ कया की पुंसी मांगी भाप तानदबदगी अखोइ मसेल नि मरकता खुद खानबदगी मरुओइबा मियोइ कया की पुंसी मांगी सरकार की पॉलिसी दा शांति की वाली दा पुरक होना विमुक्ता हालगा हारगा लोइने लखन बगी वाखलों द सतर मदगी नमल याम कया मी निसिंगनी हम हाथी बसीगिबा मांग लोइने तारग लेकम नातर लालो वरमे लालो बनत वरमे पुलिस वरमे नी अमम बी पुंसी यामना इंपोर्टेंस होय यामना प्रेशियस होय मदुगी इंपोर्टेंस मदुगी प्रेशियस वो बगी बगी लाइफ लु खल खादा नसी लेबिलिबा Honorable Prime Minister Narendra Modi ji ki makhada magi guidance lawur matunga magi advice lawur matunga Honorable Union Home Minister Misaji torkada nasi rang nan tali kulwa pada sign down lo posi nasi digina sahi ani makai ohum yo mangi hoki yamba General Secretary Daniel nahai ki bag maina Honorable Prime Minister na kaligino notice is the insurgency ki revolutionary किसी वाले लिए बसे मसे political dialogue करो solution करो solution ना होना पड़ा करी अपन बने करी किनो होने जैसे आई मोंदा advice हो गया रपा अनुभव एक कोई full cooperation भी नहीं hand तौर पर देखी saya बंदी की बात Yamba Pambai, some true channel kind of founder Kata. Yamna status some of them. I koi still Aga and Wadi Sabdi Sarway, Lapanda, Baraki, Trinity Bamaga, what you go to Sahay, my train of Shig Happy. Hane koi, the Mulaki and the High with the key. Honorable PM Prime Minister ya biar kata apa sekarang wali sana ay masih ngarangi sign doon ko biposi say uki mamang kita tahan dengan sign doon ay masih kita magka ay Manipur miyang utangli Manipur miyang bi support miyang bi cooperation miyang bi encouragement na tulidi masih Santi kami dai ko wari sare ba si ko tom to si adu ya maru ina United National Liberation Front ki chairman acting chairman general secretary adu mo ge central committee member sing Kendor Singh adu man da family ba MP ki Lami Singh adu ada lehuli batai mayan punama adu ko Bharat Sarkar ki proposal adu या बिरेन का नसी शांति की वाली सानव की लंबी लागी बसी की धमकता
ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ UNLFꯀꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯊꯥꯒꯠꯆꯔꯤ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯍꯦꯛꯇ ꯉꯥꯡꯕ ꯁꯛꯄ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯇꯧꯅꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯄꯨꯟꯁꯤꯟꯕ ꯉꯝꯕ꯭ꯔ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯃꯆꯦꯠ ꯇꯥꯔꯒ ꯂꯥꯛꯄ ꯀꯨꯏꯔꯦ ꯃꯆꯦꯠ ꯇꯥꯕꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯃꯌꯥꯝ ꯑꯃꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯤꯇꯪ sacrifice ꯇꯧꯅꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ forgive and forgiveness ꯇꯧꯅꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯉꯥꯛꯄꯤꯕꯒꯤ ꯒꯨꯟꯁꯨ ꯑꯩꯈꯣꯏ ꯂꯩꯁꯤ ꯀꯥꯎꯊꯣꯛꯄꯒꯤ ꯒꯨꯟꯁꯨ ꯑꯩꯈꯣꯏ ꯂꯩꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯠ ꯇꯧꯅꯔꯀꯥꯟꯗ ꯀꯔꯤꯒꯤꯅꯣ ꯁꯨꯝꯕ UNLFꯒꯨꯝꯕ ꯆꯥꯎꯈ꯭ꯔꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯍꯔꯥꯎꯔꯣꯏꯗꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 39 ꯍꯔꯥꯎꯒꯦ ꯁꯤꯅ ꯊꯥꯖꯕꯤ 99%. ꯑꯗꯨꯅ 1% ꯌꯧꯔꯗꯧꯗꯨꯁꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤꯁꯦ ꯌꯥꯎꯕꯤꯌꯨ ꯍꯔꯥꯎꯕꯗ ꯌꯥꯎꯕꯤꯌꯨ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯤꯒꯅꯨ criticism tꯧꯕꯤꯒꯅꯨ ꯂꯥꯛꯏꯕ ꯄꯣꯠꯇꯨꯒꯤ outcome ꯌꯦꯡꯈꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤ ꯂꯩꯗ꯭ꯔꯤꯉꯩꯗ ꯍꯧꯗꯣꯡ ꯍꯥꯠꯄꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯁꯟꯕꯤ ꯂꯩꯗ꯭ꯔꯤꯉꯩꯗ ꯍꯧꯗꯣꯡ ꯍꯥꯠꯄ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯚꯥꯞꯅ ꯌꯥꯝ ꯁꯥꯔꯒ ꯃꯤꯁꯦ ꯄꯪꯂꯩꯗ ꯅꯦꯅꯕꯤꯕ ꯑꯃ ꯇꯧꯋꯤ Don't do it. ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯁꯤꯒꯤ ꯄ꯭ꯔꯦꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯃꯦꯕ ꯃꯗꯨꯒꯤ ꯃꯃꯜ ꯌꯥꯝꯕꯗꯣ ꯉꯁꯤ ꯈꯪꯅꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯕ ꯇꯥꯟꯖꯥꯗ ꯃꯤ ꯑꯃꯃꯝꯒꯤ ꯃꯃꯜꯁꯦ ꯉꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯈꯪꯅꯕꯅꯦꯕ ꯄꯥꯝꯃꯨꯔꯝꯒꯅꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯠꯄꯤꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯀꯣꯛꯁꯜꯂꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯝꯕꯤ ꯄꯤꯕꯤꯔꯝꯃꯒꯗꯤ ꯍꯤꯡꯉꯝꯒꯅꯤ ꯑꯄꯨꯟꯕ ꯑꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯔꯨꯑꯣꯏꯅ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯖꯤꯒꯤ ꯑꯃꯗꯤ ꯑꯃꯤꯠ ꯁꯥꯍꯖꯤꯒꯤ ꯃꯈꯥꯗ ꯂꯧꯔꯤꯕ ꯀꯅꯥꯅꯣꯕꯨ ꯂꯩ ꯈꯪꯉꯦ ꯑꯁꯋꯥ ꯂꯧꯊꯣꯔꯛꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯂꯩꯇꯅ ꯄꯤꯕ ꯌꯥꯗꯦ ꯈꯪꯉꯦ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯝꯃꯦ ꯄꯤꯔꯛꯏꯁꯤ ꯅꯣꯏ ꯍꯤꯡꯗꯕ ꯌꯥꯔꯣꯏ ꯅꯣꯏ ꯉꯥꯛꯊꯣꯛꯆꯗꯕ ꯌꯥꯔꯣꯏ ꯅꯣꯏꯁꯤ ꯃꯁꯤꯡ ꯌꯥꯝꯗꯦꯍꯦ ꯅꯣꯏꯁꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅꯤ ꯅꯣꯏꯁꯤ ꯃꯥꯡꯈꯤꯕ ꯌꯥꯗꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯄꯥꯕ꯭ꯂꯤꯛꯁꯤꯡꯅ ꯈꯪꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯂꯧꯖꯔꯣꯏꯒꯦ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯐꯦꯂꯤꯁꯤꯇꯦꯇꯔ ꯑꯃꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯂꯦꯛꯁꯤꯡꯗꯒꯤ ꯍꯦꯛ CM ꯑꯣꯏꯔꯛꯄꯗꯒꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯦꯜꯂꯛꯅꯕꯒꯤ ꯂꯝꯕꯤ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯖꯪꯒꯜꯗ ꯆꯍꯤ ꯀꯌꯥ ꯆꯥꯐꯝ ꯊꯛꯐꯝ ꯇꯨꯝꯐꯝ ꯈꯪꯗꯅ ꯂꯦꯜꯂꯨꯔꯕ ꯃꯌꯥꯝꯁꯦ ꯃꯄꯨꯟꯁꯤ ꯑꯃꯃꯨꯛ ꯍꯤꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯣꯠꯅꯖꯕ ꯃꯃꯥꯡꯗ ꯖꯥꯂꯦꯔꯣꯡ ꯌꯨꯅꯥꯏꯇꯦꯠ ꯐ꯭ꯔꯟꯠꯀꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯗ ꯂꯤꯗꯔꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯅꯤꯐꯨ ꯀꯥꯡꯕꯨꯁꯨ ꯐꯝꯕꯤꯔꯤ ꯖꯥꯂꯦꯔꯣꯡ ꯌꯨꯅꯥꯏꯇꯦꯠ ꯐ꯭ꯔꯟꯠꯀꯤ ꯃꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯇꯧꯅꯔꯒ ꯍꯧꯖꯤꯛ ꯃꯣꯏ ꯄꯤꯁꯇ ꯇꯧꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯃꯥꯏ ꯄꯥꯛꯄꯅꯦꯅ ꯂꯧꯖꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯦꯟꯀꯔꯦꯖ ꯇꯧꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯉꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯨꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥ ꯑꯣꯏꯕ ꯐꯦꯃꯤꯂꯤꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯅꯕꯒꯤ ꯃꯍꯨꯠꯇ ꯂꯦꯝꯅ ꯉꯁꯤ ꯆꯍꯤ ꯀꯌꯥ ꯀꯥꯡ ꯃꯔꯛꯇ ꯖꯪꯒꯜ ꯃꯔꯛꯇ ꯏꯁꯤꯡ ꯆꯥꯕ ꯆꯥꯛꯄꯨ ꯂꯦꯟꯕ ꯃꯌꯥꯝꯁꯦ let them get a new life ꯃꯅꯤꯄꯨꯔꯒꯤ ꯏꯖꯠꯁꯨ ꯀꯟꯕ ꯑꯗꯨꯒ ꯃꯃꯜ ꯌꯥꯝꯂꯕ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞꯁꯤꯡꯁꯤꯒꯤ ꯄꯨꯟꯁꯤꯁꯨ ꯀꯟꯕ ꯚꯥꯔꯠꯀꯤꯁꯨ ꯐꯕ ꯃꯅꯤꯄꯨꯔꯒꯤꯁꯨ ꯐꯕ ꯑꯗꯨꯒ ꯇꯥꯡꯀꯛ ꯑꯃ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯎꯁꯤ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ
ꯌꯥꯝꯕ ꯊꯥꯅꯤꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯗꯒꯤ ꯀꯨꯏꯅꯗꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯥ ꯀꯨꯟꯊ꯭ꯔꯥꯒ ꯅꯤꯊꯣꯏꯍꯨꯝꯗꯣꯏ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯇꯔꯥ ꯀꯨꯟꯊ꯭ꯔꯥ ꯅꯤꯊꯣꯏꯍꯨꯝꯗꯣꯏꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯑꯗꯨꯒ ꯚꯥꯔꯠꯇ ꯂꯩꯕꯤꯕ ꯑꯗꯨꯒ ꯕꯤꯖꯦꯄꯤꯒꯤ ꯃꯣꯗꯤꯖꯤꯒꯤ ꯑꯗꯨꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯤꯔꯕ UNLFꯒꯤꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅ ꯂꯩꯕꯤꯔꯝꯕꯁꯤꯡꯗ ꯃꯥꯡꯗ ꯀꯔꯤꯗ ꯂꯩꯕꯤꯔꯝꯕꯅꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯁꯨ ꯑꯆꯧꯕ ꯂꯣꯟ ꯑꯃ ꯂꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯕ ꯑꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯗꯣ ꯁꯦꯝꯅꯅꯕ ꯑꯃꯨꯛ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯉꯁꯤꯒꯤ UNLFꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯑꯒꯦꯟꯁꯇ ꯂꯩꯇꯦ ꯀꯅꯥꯒꯤ ꯑꯒꯦꯟꯁꯇ ꯂꯩꯅꯕꯗ ꯍꯣꯠꯅꯗꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯖꯕ ꯍꯥꯏꯕꯕꯨ ꯑꯣꯟꯂꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯃꯩꯍꯧꯔꯣꯝꯗꯒꯤ ꯂꯩꯔꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯈꯔꯈꯛꯁꯦ ꯃꯁꯤꯕꯨ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡꯅ ꯑꯣꯚꯔ ꯀ꯭ꯔꯥꯎꯗꯦꯗ ꯑꯣꯏꯈꯤꯗꯅ ꯑꯣꯚꯔ ꯄꯣꯄꯨꯂꯦꯁꯟ ꯑꯣꯏꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯈꯔꯈꯛꯇꯪ ꯉꯥꯛꯁꯦ ꯊꯤꯡꯁꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯑꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣই ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯗ ꯌꯦꯛꯅꯕꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯗ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦꯁꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯀꯪꯂꯥꯒꯤ ꯁꯦꯡꯉꯕ ꯂꯥꯏꯐꯝꯁꯤꯗ ꯑꯩ ꯃꯌꯥꯝ ꯑꯃ ꯂꯥꯎꯊꯣꯛꯆꯔꯤꯁꯤ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ngasi ko hun misdagi ngasi mang da family ba UNLFꯒꯤ ichil naw sing aduga mayap sina tabada labiri ba or foreign media na over to the labiri ba everyone this process da lapira ba or lapida ba kuna ba this process da lapidi ba kangu sing mogi nuai da ba pen da ba ka sumadu gi lamido lawra this process da lapna ba ai feliciter moina senjage somjage 20 kilometer maya puna samudra ba toksi aduga 20 kilometer la hotraga la to kangu buso mu kunarga nanarga ekoi masel gi marta bhat tanna ba tanna ba porakna base masim dandi to wi ganu hai na ba ina simayam da ekwa sandu kara no na ekormaga menali kuthanga tok la triba mayam da so ina apil tokteli adagi social media da group nairu mawonga ai mi ki na nairaga sana basu social media pai basu koi sukra hemale nara kashunate konfrukta sumna mathakta keno maka noi ani ka kanino bamra thabai ra keno kape hekta social media sida ai ngona phangbusi keno kun mana da mafam mana da landar e aduna koi mi sin roi lawo koi mai dei sin roi lawo mafam mana da landar e odo ini police ta pham hai ra ni madu keno madu sugma santo ko se to bi gro please asin bodo khange har dikero nungi kolon dai sumra di SP dam biyo concern SP or concern poshi aduna ta wida koi si iram sa kang santi la ke to iram se injan dei to kamu umju yauri bodo santi la ko suya ya to kamu umju mi ba kusi ko mai to guru aduna ai losinjar pada am noire nasi mo mai ba ai ilo bhaga mo program me ngasi sidri ano ko chapter ma hamba hore ni manipur santi ki lamda manipur ki apun buli sakam sagar na hona bada ko hen unity leina ko sammi na mo mo kani hai bi thaju se hamje na manipur ki miyam na ngasi United National Liberation Front we support santi ki wari sana ko hona bada we encouragement sumaina atai le meuri ba lop sing su santi ki lambida wali sabaram honna bada manipuri program yam na mati view hai na hai jarga muka na ma apno ko korum tari dai he